Hairang Leirang channel na mayamgidamakta pujarakli posangmam lamnganbigi khuida hungawari lairi ningthau amadi chanu wari asi tadringai mangoinana mayamda karigumba kharadang khanghanjari hakchang phabana miyoi baikhuigi lendraba lanni yai lifestyle company MC gi makhada register tawraba company asigi product manga phangbigani ahanbada ionic mineral khwang naba singli nawi sonba ising mari nungaitaba sor honba waba heart problem arthritis asthma diabetes amadi cholesterol level wangbana chingba asi ionic mineral sisinabana ahanba ngami anisubada women care nupi oibisingi hakchang khakada naba anaba makhal khudingmak women care sisinabana ahanba ngami ahumsubada perfect plus antioxidant immune booster blood glucose fever amadi low phuba asina chingba loinana heart disease cancer phoba phanba ngamba perfect plus Mari subada active brain ki IQ level hengkat hanba ningsing bagi sakti hengkat hanba tension leba depression leba pundamak asibu phanba ngamba active brain Manga subada perfect glow sahi matang sadana skin khuiba mahin kaba uring thumba kuchukumen sengdaba pundamak sibu phanba kuchukumen thokhanba ngamba perfect glow ni hai riba product sing asigi damakta mobile number asida contact tobiyu 9366582743 home delivery gi khudong chabasu leijagani Hauzik mayamgi mafamda khudol tamjari hungawari lairi ningthau amadi chanu sanu khullamagi angambagi naitom pokjabi sakta chuda mayamdagi hendok pathokna ningthijabi leisabi amani sanu mama mapana luna amadi kethok nokthokna yoklami sanugi ningol ka adugi thariba phamung adugi Kangkha makhada uji makhulama hulaklami madu chanu nadi khanglamde chanu mahausadagi hauna magi ningoka adu maimamna tumba hainaramde aduna mainam mayam ama ngana thalami nongmadi chanuna asum tumlambadagi olang onchaunarakpadagi tumba kairami chanu tumthaba yadrabada phamungdagi haugatuna Phamung mamangda leiriba tareng aduda yamna nungsiba isaigi sur ama ngangladuna tareng aduda langsak saklami mahakna asumna langsak saktuna leiringai matam asida mahaki phamung adugi kangkha makhada leiriba uchi makul adudagi achauba laire lama thoklaktuna sanuna langsak sakliba tareng adugi mamangda leire sanu laire nadu ubada Isai nganglamba adu leptuna mamit mana chap chap yungba makai yamna kina lairina duda yenglamlaga lekthakri chanuna hek lekthakibaga lairina du phajakraba chungphiral chakraba nupa ama onthoraktuna chanugi manakta changsinduna chanubu konkhatlaga mahaki matambakta mongkhangna halami aduga chanugi mamaida makhut yet thangba aduna amuktang nantharami Asumna makhuna hek nanthabaga chanu gyan lakli chanu gyan lakpaga phajakraba nupa amagi matambakta monkhang naramba aduda yamna ngaklami aduga nupa asibu mahaki mapuroiba yamna oininglami mahak tapna haugatuna phammi aduga nupa asida yengduna asumna hanglai he sakhangdaba pakhang nahakpu kanano Maduda nupa asina asumna khumlai ai laire ningthauni nahaki phajaraba nungshiraba isaigi sur adubu tabada ai leiba ngamdraduna leinunggi lam adudagi nahakpu thiraklibani laire ningthauni khanglabasu chanu nupa asibu nungshiba henmankhibana karisu nachungdre asumna makhoi ani nungaiba wari kaya sanarami Nongalamda yaurabada yen chu khonglaklami yen khonglakpa asigi makhol tabada nupa asina sanuda asumna hairei ai chatlage nongan gadaure ai swaida kuina leiba yararoi maduda sanudi mathwai yamna wajarami nupa asibu manaktagi chatlaningamde aduna wa amata ngangdana maru lukna leirami sanugi matawasida nupa asisu chanubu Thadokuna chatpa ngamdre aduna nupa asina mahaki oi thangba khudombida siriba khudop adu lokthokuna sanuda pirami aduga asumna hairami
Nahakna khudop adugi mamaida taret lak hek nanbaga ai mitna kuppada nangi nanakta lakani. Sanusu wahai si tabada yamna haraujarami. Hauzikti nupadu lairen onduna sanugi phamung makhada changkiduna uchi makhulladuda changkhre. Sanusu khudop adubu magi phizida kanna kisinduna mahaksu phamungda changduna ngaihak hiplami. Asumna Chanu numit khudingi mamaga mapaga tumkhraga khudop adugi mamaida taret lak naladuna lairena sibu kauraduna nungai ba wari kaya saduna ahing yarek minnaraga nongalamdai yen khongakpa matamda lairen ningthawadu chatkirami. Nongmadi Chanuna turelda ising sokpa chatpada mahaki phizida chetna kiriba khudop adu tahurami. Adubu Chanudi karisu khanglamde. Chanu mayumda halaktuna thabak ingkhang kaya taurami. Numidang yaurabada chak thongle. Chak thongba loiraga Chanugi mama amadi mapaga punna chak saminare. Chak tokladuna kolik singadu ningthina phengdok chamthoklaga Chanu magi ningol ka aduda changlaktuna mama mapa tumkhiba ngaiduna lei. Mama mapa animak ningthina tumkhre khanglabada laire ningthau adubu kaurage khanduna phizi aduda chetna kiriba khudop adubu lauthoke tauba matamda khudop adudi yauramdre. Chanu mathwai wana magi ningol ka adugi manungda yamna thuna pochai phirol pumba chakhaiduna khudop adubu thirami. Adubu phangba kaubadi marai khidre. Khudop phangdrabada Chanu mathwai yamna warami. Adugi mathakta magi khoiji khada mitamliba angang nawa adugi khanbadasu yamna warami. Chanu kaidok-sige haiduna wakhal asum taurakpada mana ahing isai ngangbada lairi ningthau lakhibadu ningsinglaklami. Aduna mahak phamang aduda ningthina phamtharaga nungsiba isaigi surama yamna nungsiba khonjelda nganglami. Adubu ngasidi laire ningthau adu laktre. Laire ningthau laktrabada handakti Chanu mathwai sokna kaplami. Asumna nongma nongmagi haujinki Chanugi hakchangi phibamsu nongma nongmagi kairaklami. Chanugi honglakliba amadi kairakliba mawong matau phibam asi mamana chingnaraduna machanupi Chanuda ningthina wahang pauhang kaya taurami. Chanusu upai leita mamada asengba pumba haidokle. Machagi wasi tabada Chanugi mama kokchaubi kaki. Kari taugadabano haiba khanpham khanglamde. Khanba yaba khallabagi tungda Chanugi mapaga tanarage khalladuna Chanugi mapa khulgi angambada mamana hairai. Adubu mana khalambagi ona tainabada oikhre. Chanugi mapa angamba mana paiba yakhidre. Mahaki ijat pumba leikha tare khanduna machabu lamchat naide haiduna hatlage khalladuna sumangduda sini nani khangdaba makai Chanubu phubirami. Chanusu siba tare khan mathwai hingjanaba mafamadu thadokduna kanna chenkirami. Chanuna asumna chenkibada mapa angambadu hena sauraduna imungdagi thang ama lauthoklaga machanupibu tanaraklami. Chanusu mapana tanarakle khanglabada umang amada kanna chensinkiduna mana pungba awangba upal amada kakhatuna lotlami. Mapa angambasu umang aduda chensilaktuna machanupi Chanubu koithithirami. Adubu Chanu thiba phanglamde. Angambana machanupibu thiba yaba thiramlaga phanglaktrabada mapadu yamna sauna mayumda hankre. Mapa chatkre khanglabada Chanu chaningtana sor sangna amuktang hontharami. Aduga tapna u adudagi kumtharaklami. Chanu asum lakpana amanba khangpok sangama laiba thengnare. Mahak khangpok sang manung aduda changlakle. Khangpok sang adu mi leinabagi khudam changdamdi phanglamde. Mahak khangpok sang adugi manungda karamliba mirang mayam adubu kanthokle. Asumna Chanu matomta khangpok sang asida leiduna mahaki macha adu taibang phaurakpa ngairami. Matamgi matung inna Chanu macha nupa ama pokle.
ꯆꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯆꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯍꯩꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯅꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯇꯣꯝꯄꯣꯛ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯇꯣꯝꯄꯣꯛ ꯑꯊꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯈꯣꯏ ꯆꯣꯞꯄ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯟ ꯀꯌꯥ ꯑꯃ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥꯃꯨ ꯑꯉꯥꯎꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯕꯗ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯎꯅꯔꯤꯕ ꯑꯁꯤ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯌꯥꯝ ꯇꯥꯟꯈꯥꯏꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯃꯩꯗ ꯀꯟꯅ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯀꯟꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯡꯒꯜ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤꯗꯨ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯇꯣꯝꯄꯣꯛꯄꯨ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛꯄꯨ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯕꯗꯤ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯇꯣꯡꯕ ꯃꯅꯤꯒꯤ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄꯤꯌꯨ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯔꯦ꯫ ꯃꯃꯥꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯀꯔꯤ ꯑꯃꯠꯇ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯈꯣꯏ ꯆꯣꯞꯐꯝ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯣꯏ ꯆꯣꯞꯂꯝꯃꯤ꯫ ꯈꯣꯏ ꯑꯁꯨꯝ ꯆꯣꯞꯄꯗ ꯈꯨꯗꯣꯞ ꯑꯃ ꯃꯥꯒꯤ ꯈꯣꯏꯗ ꯄꯜꯂꯛꯂꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯆꯅꯨ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞꯇꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯆꯅꯨ ꯌꯥꯝꯅ ꯊꯨꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯃꯥꯏꯗ 7ꯂꯛ ꯅꯥꯜꯂꯝꯃꯤ꯫ ꯍꯦꯛ ꯅꯥꯟꯕ ꯂꯣꯏꯕꯒ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨ ꯆꯅꯨꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯆꯅꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯣꯝꯄꯣꯛꯇ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯈꯣꯡꯎꯞ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯗ ꯀꯠꯂꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫